ꯉꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯉꯥꯅꯨ ꯑꯣꯏꯅ ꯊꯣꯡꯉꯛꯀꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯀꯃꯥꯏꯅ ꯑꯩꯒꯤ ꯈꯨꯊꯣꯡꯗ ꯊꯣꯡꯉꯦ ꯍꯥꯏꯗꯣ ꯃꯤ ꯈꯨꯊꯣꯡꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯏꯁꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯤꯌꯣꯝ ꯑꯗꯨꯝ ꯈꯨꯊꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯎ ꯈꯦꯠꯅꯔꯛꯑꯅꯤꯀꯣ ꯑꯆꯪꯕ ꯃꯆꯜ ꯂꯩꯔꯦ ꯈꯥꯡ ꯁꯥꯍꯜꯂꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯖꯤꯜꯂꯦ ꯊꯥꯎꯗꯤ ꯌꯥꯝ ꯑꯗꯨꯝ ꯍꯥꯞꯇꯦ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯌꯥꯝꯅ ꯍꯥꯞꯄꯤꯒꯦꯕꯨꯗꯤ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦꯕꯨ ꯍꯛꯆꯥꯡꯗꯤ ꯌꯥꯝ ꯁꯣꯛꯄꯅꯤꯅꯅꯦ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯝ ꯃꯔꯣꯏ ꯃꯄꯥꯡ ꯉꯧꯁꯟꯕ ꯍꯧꯔꯦ ꯑꯗꯒꯤ ꯖꯤꯔꯥ ꯍꯥꯟꯅ ꯊꯥꯗꯕꯤꯔꯣ ꯉꯥꯛꯇꯪ ꯃꯆꯨ ꯇꯦꯖꯄꯥꯠꯁꯦ ꯈꯤꯇꯪ ꯃꯆꯨ ꯂꯧꯁꯤꯜꯂꯛꯄꯒ ꯇꯤꯜꯍꯧ ꯊꯥꯗꯔꯅꯤꯀꯣ ꯇꯤꯜꯍꯧ ꯊꯥꯗꯔꯅꯤ ꯇꯤꯜꯍꯧꯁꯦ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯄ ꯍꯥꯏꯐꯦꯠ ꯉꯥꯛꯇꯪ ꯉꯥꯏꯔꯅꯤ ꯑꯗꯒꯤꯗꯤ ꯃꯆꯨ ꯁꯤꯜꯂꯛꯑꯀꯥꯟꯗꯁꯦ ꯁꯤꯡ ꯆꯅꯝ ꯑꯁꯨꯕ ꯀꯩꯀꯥ ꯑꯃꯨꯛ ꯊꯥꯗꯔꯅꯤꯀꯣ ꯍꯩꯇꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯑꯗꯨ ꯍꯩꯇ꯭ꯔꯤꯕ ꯁꯨꯝ ꯈꯪꯗ꯭ꯔꯤꯕꯁꯤꯡ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯁꯤꯡ ꯌꯦꯡꯖꯔꯒ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕꯒꯤꯁꯨ ꯑꯣꯏꯅ ꯈꯟꯖꯔꯒ ꯍꯥꯞꯆꯔꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯤꯜꯂꯦ ꯃꯆꯨ ꯈꯔ ꯃꯔꯣꯏꯁꯦ ꯈꯔ ꯀꯥꯔꯨꯝ ꯍꯧꯔꯛꯄꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯐꯖꯔꯦꯀꯣ ꯃꯆꯨꯁꯦ ꯍꯥꯞꯆꯤꯜꯂꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯍꯥꯟꯋꯥꯏ ꯊꯥꯒꯠꯇꯦ ꯅꯝꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯁꯨꯝ ꯈꯟꯖꯔꯒꯅꯦ ꯄꯤꯛꯏꯕ ꯆꯍꯤꯁꯦ ꯃꯌꯥꯝ ꯅꯝꯃꯦ ꯑꯗꯣ ꯐꯣꯟ ꯃꯦꯃꯣꯔꯤ ꯆꯟꯗ꯭ꯔꯦꯅ ꯇꯧꯕꯗ ꯐꯣꯟ ꯌꯥꯈꯤꯗꯕ ꯈꯣꯠꯈꯤꯗꯕ ꯐꯣꯟ ꯁꯤꯟꯕꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯡꯅꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯇꯗꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯑꯗꯨꯝ ꯊꯥꯒꯠꯄ ꯍꯧꯔꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯕꯨꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯤꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯝꯇ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦ ꯃꯤꯁꯨ ꯑꯝꯇ ꯌꯦꯡꯕꯤꯗꯕꯅꯤ ꯑꯗꯣ ꯁꯨꯝ ꯑꯩ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯊꯥꯒꯠꯆꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯧꯕ ꯏꯟꯈꯠꯂꯛꯄꯁꯤꯡꯅ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ ꯈꯣꯠꯀꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯂꯩꯇꯥꯔꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒ ꯊꯣꯡꯖꯅꯕꯅ ꯈꯜꯂꯒ ꯌꯥꯔꯛꯀꯗꯣꯔꯦ ꯉꯥꯛꯇꯪ ꯉꯧꯔꯅꯤ ꯁꯤ ꯉꯧꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯈꯨꯊꯣꯡ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯊꯨꯝꯁꯦ ꯃꯅꯨꯡ ꯆꯪꯍꯧꯅꯕ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯊꯨꯝ ꯃꯅꯨꯡ ꯆꯪꯅꯕ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯊꯦꯡꯅ ꯂꯥꯁꯇꯕꯨꯗꯤ ꯊꯥꯛꯇꯣꯏꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯁꯤꯅ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯁꯥꯒꯤ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯍꯦꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯃꯅꯨꯡ ꯌꯧꯗꯕꯗꯣ ꯍꯥꯎꯇꯕꯅꯦꯕ ꯑꯂꯨꯗ ꯉꯥꯎꯕ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯗꯨꯅ ꯑꯂꯨꯗꯤ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯔꯣꯀꯣ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯁꯥ ꯃꯇꯨꯝ ꯆꯥꯗ꯭ꯔꯁꯨ ꯑꯂꯨ ꯆꯥꯖꯒꯦ ꯍꯥꯏꯕ ꯃꯤ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯗꯨꯅꯅꯦ ꯀꯨꯞꯁꯜꯂꯅꯤ ꯀꯨꯞꯁꯜꯂ ꯊꯝꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯅꯤ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯗ ꯐꯤꯕꯝꯗꯨ ꯌꯦꯡꯉꯒ ꯀꯩꯀꯩ ꯃꯥꯁꯦ ꯍꯥꯞꯆꯤꯟꯕ ꯌꯥꯔꯤꯒꯦ ꯈꯣꯠꯂꯤꯒꯦꯗꯣ ꯇꯧꯔꯅꯤ ꯑꯗꯩ ꯃꯤꯛꯁ ꯄꯥꯎꯗꯔꯒꯨꯝꯕ ꯍꯥꯞꯄꯤꯍꯧꯕ ꯌꯥꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄꯤꯅꯤꯡ ꯍꯥꯞꯄꯤꯕ ꯌꯥꯔꯦ ꯎꯃꯣꯔꯣꯛ ꯍꯥꯞꯄꯤꯅꯤꯡ ꯍꯥꯞꯄꯤꯕ ꯌꯥꯔꯦ ꯎꯃꯣꯔꯣꯛꯇꯣ ꯈꯤꯇꯪ ꯎꯃꯣꯔꯣꯛ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯊꯦꯡꯉꯒ ꯂꯣꯏꯔꯝꯗꯥꯏꯗ ꯈꯤꯇꯪ ꯆꯥꯏꯕꯁꯨ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯩ ꯃꯈꯥꯗꯥꯡ ꯑꯃꯨꯛ ꯑꯣꯜꯂꯕ ꯃꯈꯥꯗꯥꯡ ꯑꯣꯟꯕꯤꯔꯅꯤꯀꯣ ꯑꯃꯨꯛ ꯊꯝꯕꯤꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯑꯃꯨꯛ ꯑꯣꯠꯄꯤꯕ ꯀꯥꯁꯟꯗꯅꯕ ꯇꯣꯏꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯀꯥꯁꯜꯂꯝꯃꯁꯨ ꯍꯥꯎꯇꯕꯅꯦꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯍꯥꯎ ꯃꯥꯡꯕꯅꯦꯕ ꯃꯥꯏ ꯀꯥꯊꯤ ꯃꯅꯝꯗꯣ ꯇꯣꯉꯥꯟꯕ ꯑꯃ ꯂꯥꯛꯏꯗꯅ ꯍꯦꯛꯇ ꯑꯗꯨꯗꯨꯒꯤ ꯃꯆꯨ ꯍꯥꯞꯄ ꯌꯥꯔꯦ ꯃꯆꯨꯁꯦ ꯀꯅꯥꯒꯨꯝꯕꯅ ꯉꯧꯔꯤꯉꯩꯗ ꯊꯥꯎꯒꯤ ꯀꯩꯅꯣ ꯃꯔꯣꯏ ꯃꯄꯥꯡ ꯉꯧꯔꯤꯉꯩꯗ ꯍꯥꯞꯄꯁꯨ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯇꯦꯡꯀꯣꯠꯇꯒ ꯊꯤꯠꯂꯒ
ꯀꯣꯟꯅ ꯍꯩꯖꯟꯅꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯩ ꯃꯥꯏ ꯃꯥꯏ ꯈꯨꯊꯣꯡ ꯍꯥꯏꯗꯨꯅꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯥꯎꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯃꯈꯟ ꯃꯈꯟ ꯑꯗꯨꯝ ꯊꯣꯡꯕꯤꯕ ꯌꯥꯏꯀꯣ ꯑꯩꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯕꯤꯕ ꯌꯥꯔꯦ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯦ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯥꯏꯁꯤꯗꯕꯨꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯗꯅ ꯀꯥꯁꯟꯕ꯭ꯔꯥ ꯈꯣꯠꯆꯟꯕ꯭ꯔꯥ ꯑꯗꯒꯤ ꯒꯔꯝ ꯃꯁꯥꯂꯥ ꯑꯗꯒꯤ ꯃꯤꯠ ꯃꯁꯥꯂꯥ ꯍꯥꯞꯄꯤꯍꯧꯕ ꯌꯥꯔꯦ ꯃꯤꯠ ꯃꯁꯥꯂꯥ ꯍꯥꯞꯅꯤꯡꯉꯒ ꯍꯥꯞꯄꯤꯔꯣ ꯑꯩ ꯑꯗꯨꯝ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯥꯞꯄꯤꯍꯧꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯂꯅꯤ ꯑꯂꯨ ꯈꯨꯆꯥꯎꯁꯦ ꯉꯥꯏꯍꯥꯛ ꯊꯝꯃ ꯃꯇꯨꯡꯗꯅꯤꯀꯣ ꯑꯃꯨꯛ ꯍꯥꯡꯉꯤꯁꯦ ꯃꯌꯥꯝ ꯃꯆꯨꯁꯦ ꯃꯨꯔꯞ ꯆꯜꯂꯦ ꯃꯆꯨ ꯐꯖꯕ ꯍꯧꯔꯛꯑꯦ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦꯀꯣ ꯃꯇꯥꯡꯁꯦ ꯌꯧꯔꯛꯑꯗꯤ ꯀꯨꯏꯅ ꯉꯧꯔꯛꯑꯕꯅꯤ ꯉꯧꯔꯛꯑꯀꯥꯟ ꯃꯆꯨ ꯃꯔꯩ ꯑꯩꯈꯣꯏꯒꯤ ꯁꯥꯁꯦ ꯃꯔꯩ ꯃꯨꯟꯁꯤꯜꯂꯛꯄꯗꯣ ꯑꯗꯩꯗ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯆꯥꯟꯅꯒꯗꯕ ꯊꯨꯝ ꯊꯥꯛꯄꯤꯍꯧꯕ ꯌꯥꯔꯦ ꯃꯍꯤ ꯍꯥꯄꯛꯇꯧꯔꯕꯅꯦꯕ ꯑꯩ ꯚꯤꯗꯤꯑꯣꯗꯗꯤ ꯀꯨꯏꯅ ꯅꯝꯗꯕꯩ ꯋꯥꯅꯦꯕ ꯃꯨꯜꯂꯕꯅꯦꯕ ꯁꯦ ꯑꯗꯨꯅ ꯆꯥꯟꯅꯒꯗꯕꯒꯤ ꯊꯨꯝ ꯆꯥꯡꯗ ꯍꯥꯞꯄꯤꯕꯅꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤꯗꯨꯅ ꯁꯥ ꯃꯅꯨꯡꯗ ꯆꯪꯅꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯊꯥꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯖꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯉꯧꯕ ꯆꯥꯅꯤꯡꯕꯒꯤ ꯇꯥꯏꯃꯤꯡ ꯈꯔ ꯂꯧꯊꯣꯛꯍꯧꯕ ꯌꯥꯔꯦ ꯂꯧꯊꯣꯛꯄꯤꯅꯤꯡꯉꯒꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯧꯊꯣꯛꯑꯦ ꯂꯧꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯅꯦ ꯍꯩꯖꯔꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯁꯤꯅ ꯊꯨꯅꯁꯨ ꯃꯨꯜꯂꯦ ꯃꯇꯝꯁꯨ ꯃꯥꯡꯗ꯭ꯔꯦ ꯒ꯭ꯌꯥꯁꯁꯨ ꯃꯥꯡꯗ꯭ꯔꯦ ꯁꯤꯁꯦ ꯍꯥꯞꯅꯤꯡꯕ ꯃꯍꯤꯒꯤ ꯀꯣꯟꯅꯒꯗꯕ ꯌꯥꯝ ꯍꯥꯞꯅꯤꯡꯉꯒꯅ ꯌꯥꯝꯅ ꯍꯥꯞꯄ ꯌꯥꯔꯦ ꯈꯤꯇꯪ ꯍꯥꯞꯅꯤꯡꯉꯒꯅ ꯈꯤꯇꯪ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯑꯗꯒꯤ ꯎꯁꯤꯡꯁꯥ ꯂꯩꯇꯥꯔꯁꯨꯀꯣ ꯁꯥ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯎꯁꯤꯡꯁꯥ ꯍꯥꯞꯄ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦꯕ ꯑꯗꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯨꯔ ꯃꯇꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯉꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯑꯗꯨꯗ ꯃꯥꯏ ꯃꯇꯥꯏꯗꯒ ꯊꯥꯎꯔꯦꯛꯒ ꯊꯥꯗꯣꯛꯄ ꯍꯧꯔꯛꯏꯁꯦ ꯁꯤ ꯐꯖꯔꯛꯑꯕꯅꯤ ꯌꯥꯔꯛꯑꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯩ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦ ꯊꯥꯎꯗꯤ ꯌꯥꯝ ꯉꯧꯗꯦꯀꯣ ꯉꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤ ꯃꯁꯥꯏ ꯑꯗꯨꯝ ꯍꯥꯎꯖꯜꯂꯦ ꯆꯝꯅ ꯐꯨꯠꯂꯐꯥꯎ ꯍꯥꯎꯕ ꯂꯩꯕꯁꯤꯗ ꯑꯗꯨꯝ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯆꯤꯟꯕꯗꯣ ꯍꯣꯏ ꯍꯥꯞꯅꯤꯡꯕ ꯏꯃꯨꯡꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯞꯄꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯍꯥꯞꯆꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯁꯥ ꯃꯇꯨꯝ ꯆꯥꯖꯔꯣꯏ ꯑꯂꯨ ꯆꯥꯒꯦ ꯍꯥꯏꯕ ꯃꯤ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒꯤꯅꯤ ꯑꯂꯨꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯒꯤ ꯃꯇꯝ ꯂꯪꯁꯤꯟꯈ꯭ꯔꯦ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯇꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯞꯀꯜꯂꯦꯕ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯃꯁꯥꯡ ꯆꯥꯕꯁꯦ ꯍꯥꯎꯋꯦꯕ ꯑꯗꯣ ꯅꯞ ꯅꯞ ꯂꯥꯎꯔꯒ ꯐꯖꯔꯛꯑꯦ ꯑꯗꯣ ꯃꯥꯏ ꯅꯞꯁꯜꯂꯛꯑꯦ ꯐꯖꯔꯛꯑꯦ ꯑꯃꯨꯕ ꯃꯁꯥꯡ ꯆꯩ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤ ꯎꯁꯤꯡꯁꯥꯅꯤꯀꯣ ꯎꯁꯤꯡꯁꯥꯗꯣ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯑꯗꯩ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯪꯁꯤꯟꯈ꯭ꯔꯦ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯃꯍꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯃꯌꯥꯝꯒꯤ ꯏꯃꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯑꯗꯣ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯥꯡꯗꯣꯛꯑꯦ ꯌꯥꯔꯦ ꯃꯍꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯃꯨꯊꯠꯂ ꯃꯇꯨꯡꯗ ꯃꯍꯤꯗꯣ ꯏꯁꯤꯡ ꯑꯁꯥꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯟꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯃꯥꯒꯤ ꯕꯨꯡ ꯁꯧꯍꯟ ꯃꯨꯟ ꯂꯣꯏꯔꯕ ꯏꯁꯤꯡꯅꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯃꯨꯊꯠꯂꯦ ꯑꯗꯨꯒ ꯌꯥꯔꯦ ꯑꯗꯣ ꯑꯂꯨꯁꯦ ꯆꯥꯎꯗ꯭ꯔꯥ ꯑꯂꯨꯗꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯑꯂꯨ ꯄꯥꯝꯕ ꯃꯤꯁꯤꯡꯅ ꯑꯂꯨꯗꯅꯦ ꯃꯥꯅ ꯆꯥꯗꯣꯏꯁꯦ ꯑꯇꯩ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯂꯨ ꯍꯥꯞꯄꯣ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯃꯤꯗꯤ ꯁꯥ ꯃꯇꯨꯝꯗꯣ ꯑꯆꯧꯕꯒ ꯍꯥꯏꯅꯗ꯭ꯔꯥ